ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛ ꯐꯨꯔꯥ ꯃꯈꯣꯡ ꯍꯥꯏꯕ ꯕꯨꯠꯀꯤ ꯋꯥꯔꯤꯗꯨꯒꯤ ꯏꯄꯤꯁꯣꯗ 3 ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯏꯄꯤꯁꯣꯗ 1 ꯑꯃꯗꯤ 2 ꯇꯥꯗ꯭ꯔꯤꯕꯁꯤꯡꯅ ꯋꯥꯔꯤ ꯕꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯏꯄꯤꯁꯣꯗ 1 ꯑꯃꯗꯤ 2 ꯍꯥꯟꯅ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ꯫ ꯂꯤꯡꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯕꯤꯅꯥꯁ ꯑꯇꯣꯝ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯦ ꯐꯨꯔꯥ ꯃꯈꯣꯡ 3ꯁꯨꯕ ꯇꯥꯡꯀꯛ꯫ ꯊꯥꯗꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯊꯥꯗꯣꯏꯅ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯀꯧꯊꯣꯛꯏ꯫ ꯊꯣꯏꯕꯕꯨ ꯃꯈꯣꯏ ꯈꯔꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯜꯂꯤ꯫ ꯊꯣꯏꯕ ꯋꯥꯈꯜꯗꯤ ꯇꯥꯗ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯑꯩ ꯀꯤꯌꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯉꯪꯂꯤ꯫ ꯊꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, ꯏꯕꯦꯝꯃ ꯅꯃꯥꯒ ꯂꯩꯔꯝꯃꯨ, ꯑꯩ ꯀꯨꯏꯔꯣꯏ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯒꯤ ꯃꯄꯥ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯒꯤ ꯃꯄꯥ ꯁꯪꯒꯣꯏꯗꯨꯗꯒꯤ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯣꯛꯇꯨꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯕꯗꯤ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯥꯒꯤ ꯃꯇꯧꯒꯨꯝ ꯉꯪꯗꯨꯅ ꯊꯥꯗꯣꯛꯑꯣ ꯑꯩ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯊꯥꯗꯣꯏꯅ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣ ꯁꯤꯕꯣ? ꯊꯥꯗꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯕు ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯄꯤ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧ ꯎꯕꯗ ꯀꯞꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯤ ꯂꯥꯎꯅꯕ ꯀꯞꯅꯕꯒꯤ ꯃꯈꯣꯜ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯃꯥ ꯀꯤꯌꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯗ ꯀꯣꯟꯁꯤꯜꯂꯒ ꯀꯞꯄꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯀꯤꯈ꯭ꯔꯅꯤ ꯈꯪꯂꯕꯗ ꯊꯥꯗꯣꯏꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯕꯒꯤ ꯃꯄꯥ ꯑꯃꯥꯏꯕ ꯃꯩꯄꯥꯛꯀꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯇꯨꯡꯗ ꯈꯣꯡꯂꯩ ꯊꯨꯅ ꯃꯈꯣꯏꯅꯤ ꯊꯣꯏꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯑꯁꯣꯝꯗꯗꯤ ꯃꯆꯥꯅꯨꯄꯥꯅ ꯀꯞꯄꯕꯨ ꯊꯦꯝꯒꯗ꯭ꯔꯥ, ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯛꯅꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯃꯅꯤ ꯃꯃꯧꯗꯣ꯫ ꯃꯥꯏꯕ ꯃꯩꯄꯥꯛꯈꯣꯏꯁꯨ ꯊꯣꯏꯕ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯨ ꯐꯠ ꯀꯥꯟꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯆꯤꯟꯗꯁꯨ ꯑꯃꯨꯛ ꯁꯣꯜꯂꯤ, ꯍꯩꯁ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ꯫ ꯑꯁꯣꯝꯗ ꯃꯩꯄꯥꯛꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯁꯤꯜꯂꯛꯈ꯭ꯔꯕꯗ ꯊꯣꯏꯕꯁꯨ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯔꯝꯗꯦ꯫ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯃꯩꯄꯥꯛ ꯆꯪꯂꯛꯏ꯫ ꯊꯣꯏꯕ ꯑꯃꯗꯤ ꯃꯩꯄꯥꯛ ꯃꯤꯠꯀ ꯃꯤꯆꯥꯅꯩ꯫ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯊꯣꯏꯕꯒꯤ ꯃꯄꯥꯗ ꯍꯥꯏꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯈꯔ ꯂꯥꯡꯍꯜꯂꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯡꯂꯤ꯫ ꯃꯥꯏꯕ ꯃꯩꯄꯥꯛꯅ ꯌꯥꯡꯀꯣꯛ ꯑꯃꯗ ꯄꯣꯠꯂꯝꯁꯤꯡꯗꯨ ꯐꯖꯅ ꯍꯥꯞꯂꯒ ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯐꯖꯅ ꯍꯥꯟꯅ ꯈꯤꯛꯇꯣꯛꯂꯒ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯗꯨ ꯀꯟꯅ ꯂꯥꯎꯔꯤ꯫ ꯊꯪꯅꯕꯗ ꯂꯩꯕ ꯃꯈꯨꯔꯥ ꯈꯣꯏꯁꯨ ꯂꯣꯏꯅ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯕꯕꯨ ꯀꯟꯅ ꯐꯥꯔꯤ꯫ ꯃꯤꯑꯣꯏ 4-5 ꯆꯪꯗꯨꯅ ꯐꯥꯕꯕꯨ ꯃꯍꯥꯛꯅ ꯉꯝꯃꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯩꯄꯥꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯏꯁꯣꯟ ꯑꯗꯨ ꯑꯗꯨꯝ ꯁꯣꯜꯂꯤ, ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕꯗꯨꯗ ꯂꯨꯞꯇꯨꯅ ꯊꯣꯏꯕꯒꯤ ꯃꯁꯥꯗ ꯀꯜꯂꯤ꯫ ꯊꯣꯏꯕ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ, ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯉꯁꯥꯏ ꯃꯈꯩ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯃꯩꯄꯥꯛꯅ ꯐꯔꯅꯤ ꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯗ, ꯂꯝꯕꯤꯗ ꯅꯨꯡꯁꯤꯠ ꯐꯠꯇꯕ ꯊꯦꯡꯅꯕꯒꯤꯅꯤ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯈꯨꯔꯥ ꯑꯉꯥꯡꯁꯤꯕꯨ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯄꯥꯈꯠꯆꯗꯨꯅ ꯍꯪꯂꯤꯕꯅꯤ꯫ ꯃꯥꯏꯕ ꯃꯩꯄꯥꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯈꯜ ꯇꯥꯔꯛꯂꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯅꯤꯡꯊꯤꯖꯅ ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯗꯈꯤꯅꯥ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ 500 ꯆꯠꯄꯤ ꯑꯃ ꯂꯧꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯩꯄꯥꯛꯅ ꯍꯥꯏꯔꯤ, ꯇꯧꯍꯣꯏꯗꯦ, ꯍꯌꯦꯡ ꯉꯟꯅ ꯑꯩꯒꯤꯗ ꯂꯥꯛꯂꯒ ꯅꯍꯥꯛꯅ ꯗꯈꯤꯅꯥꯗꯣ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯇꯧ꯫ ꯑꯍꯤꯡ ꯑꯁꯤꯗ ꯐꯠꯇꯦ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯍꯤꯡꯗ ꯇꯧꯕꯁꯤ ꯌꯥꯗꯦ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯍꯣꯏ ꯐꯔꯦ ꯈꯨꯔꯥꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯆꯗꯨꯅ ꯗꯈꯤꯅꯥꯁꯦ ꯇꯧꯖꯔꯒꯦ, ꯑꯩ ꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯤꯟꯗꯣꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯃꯥꯏꯕ ꯃꯩꯄꯥꯛ ꯑꯗꯨ ꯊꯤꯟꯗꯣꯛꯂꯛꯏ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯗ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ꯫ ꯃꯩꯄꯥꯛꯅ ꯆꯪꯉꯣ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯈꯜꯂꯝꯂꯅꯤ꯫ ꯃꯩꯄꯥꯛꯁꯨ ꯆꯠꯈ꯭ꯔꯤ꯫ ꯊꯣꯏꯕꯒꯤ ꯃꯄꯥ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯅ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯨꯕꯗ ꯃꯄꯥ ꯆꯥꯅꯔꯨꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯊꯛ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯃꯤꯑꯣꯏ ꯃꯇꯝ ꯃꯥꯟꯕ ꯑꯃ ꯂꯩꯕꯗꯨ ꯎꯔꯦ꯫ ꯊꯣꯏꯕꯒꯤ ꯃꯄꯥ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯅꯣꯏꯔꯒ ꯌꯦꯡꯏ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯛꯐꯝ ꯑꯗꯨ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯒꯤ ꯃꯄꯥ ꯑꯗꯨ ꯃꯑꯣꯡ ꯑꯃꯅꯤ ꯈꯜꯂꯗꯨꯅ ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄ ꯎꯕꯗ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤ, ꯃꯣꯏꯕꯥ
ꯑꯉꯥꯡꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯂꯥꯛꯇꯦ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯁꯤꯔꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯃꯥ ꯂꯥꯏꯇꯤꯟ ꯑꯣꯛꯅꯕ ꯅꯨꯡꯁꯤꯠ ꯐꯠꯇꯕ ꯑꯣꯛꯅꯕ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯋꯥꯈꯜ ꯂꯥꯛꯇꯕꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯤ ꯃꯤꯄꯥꯏꯅꯔꯤ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯊꯣꯏꯕ ꯂꯣꯛ ꯈꯨꯔꯩ ꯊꯣꯏꯕꯅ ꯂꯣꯛ ꯈꯨꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯣꯏꯕꯗ ꯌꯦꯡꯂꯛꯏ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯁꯦ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ ꯊꯣꯏꯕꯗꯨ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯀꯣꯏꯕꯁꯤꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯇꯨꯝꯃꯨꯕ ꯌꯥꯗ꯭ꯔꯣ ꯃꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯩ ꯀꯔꯤꯅꯣ ꯏꯁꯥ ꯂꯣꯏꯅ ꯊꯤꯟꯗꯣꯛꯑꯦ ꯊꯣꯏꯕꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯔꯤ ꯇꯧꯈꯤ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯋꯥꯗꯨ ꯇꯞꯅ ꯍꯥꯏꯔꯤ ꯐꯔꯦ ꯐꯔꯦ ꯀꯔꯤꯁꯨ ꯇꯧꯕ ꯅꯠꯇꯦꯗ ꯏꯕꯦꯝꯃ ꯅꯈꯣꯏꯁꯨ ꯄꯣꯊꯥꯔꯨꯔꯣ ꯏꯄꯥꯈꯣꯏꯁꯨ ꯊꯣꯛꯂꯦꯀꯣ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯃꯥ ꯊꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯊꯥꯗꯣꯏꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯒꯗꯕ ꯀꯤꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯆꯪꯂꯛꯏ ꯊꯣꯏꯕꯅ ꯇꯨꯝꯃꯣꯗꯅ ꯊꯦꯡꯂꯦ ꯑꯉꯥꯡꯗꯤ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯆꯪꯂꯛꯏ ꯊꯣꯏꯕ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄ ꯎꯕꯗ ꯄꯄꯥꯒꯤ ꯊꯣꯏꯊꯣꯏ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯄꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯈꯨꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩ ꯅꯥꯍꯜ ꯃꯈꯩꯗꯤ ꯃꯄꯥ ꯎꯕꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯕꯤꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤ ꯄꯄꯥꯒꯤ ꯊꯣꯏꯊꯣꯏ ꯂꯥꯛꯑꯣ ꯄꯄꯥꯒ ꯇꯨꯝꯁꯦ ꯊꯦꯡꯂꯦ ꯊꯣꯏꯊꯣꯏꯅ ꯍꯥꯏꯔꯤ ꯇꯜꯂꯤ ꯑꯩ ꯃꯃꯥꯒ ꯇꯨꯝꯅꯤ ꯊꯣꯏꯕ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯕ꯭ꯔꯥ ꯄꯨꯡꯁꯦ ꯑꯃ ꯇꯥꯁꯤꯜꯂꯛꯂꯦ ꯑꯉꯥꯡꯗꯣ ꯄꯨꯁꯤꯟꯈ꯭ꯔꯣ ꯐꯖꯅ ꯇꯨꯃꯤꯟꯅꯔꯨꯔꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯗꯨꯅ ꯇꯨꯝꯈ꯭ꯔꯤ ꯊꯥꯗꯣꯏꯁꯨ ꯇꯨꯝꯊꯕꯗꯤ ꯌꯥꯗ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯗꯨꯅ ꯂꯩ ꯑꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯕꯗꯤ ꯌꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯗꯤ ꯃꯁꯥꯗꯣ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯆꯠꯂꯝꯗꯤ ꯄꯥꯃꯩꯕ ꯃꯇꯣꯝꯇ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯆꯠꯄ ꯇꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯣꯏꯕꯒꯤ ꯃꯄꯥꯁꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯇꯨꯅ ꯃꯥꯏꯕ ꯃꯩꯄꯥꯛꯇ ꯗꯈꯤꯅꯥ ꯇꯧꯔꯝꯃꯤ ꯃꯩꯄꯥꯛꯅ ꯊꯣꯏꯕꯒꯤ ꯃꯄꯥꯗ ꯇꯞꯅ ꯍꯥꯏꯔꯤ ꯀꯨꯂꯥ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯇꯥꯗ ꯃꯩꯄꯥꯛꯅ ꯃꯈꯥ ꯇꯥꯔꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯑꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯑꯃꯝ ꯑꯊꯦꯡꯕꯗ ꯀꯌꯥ ꯆꯠꯍꯟꯒꯅꯨ ꯅꯍꯥꯟꯗꯁꯨ ꯃꯈꯥꯔꯣꯝꯒꯤ ꯏꯇꯩꯃ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯁꯨꯝꯅ ꯇꯧꯈ꯭ꯔꯕꯅꯤ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯈꯪꯗ꯭ꯔꯦꯗ ꯇꯥꯗ ꯅꯍꯥꯟꯋꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯈꯤꯕꯁꯤꯡꯗꯣ ꯆꯨꯝꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯃꯥꯏꯕ ꯃꯩꯄꯥꯛꯅ ꯑꯗꯨꯅꯤ ꯍꯟꯗꯛꯇꯤ ꯃꯪꯗꯁꯨ ꯈꯨꯜ ꯑꯁꯤ ꯑꯅꯥ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯦꯛꯁꯤꯟꯅ ꯂꯩꯕꯅ ꯐꯩ ꯊꯣꯏꯕꯒꯤ ꯃꯄꯥ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯈꯟꯖꯥꯅꯩ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯤ ꯐꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯃꯩꯄꯥꯛꯅ ꯐꯔꯦ ꯊꯣꯏꯕ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯂꯤ ꯊꯣꯡꯉꯥꯜ ꯌꯧꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯊꯣꯏꯕꯒꯤ ꯃꯃꯥ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄ ꯎꯕꯗ ꯍꯪꯂꯛꯏ ꯃꯣꯏꯕꯥ ꯗꯈꯤꯅꯥꯗꯨꯕꯨ ꯇꯧꯕꯤꯔꯝꯂꯕ꯭ꯔꯣ ꯊꯣꯏꯕꯒꯤ ꯃꯄꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯈꯪꯗ꯭ꯔꯦꯗ ꯃꯃꯥ ꯇꯥꯗꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯁꯨ ꯂꯣꯏꯗꯧꯔꯤꯗ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯀꯔꯤꯅꯣ ꯃꯣꯏꯕꯥ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯃꯃꯥꯒ ꯃꯄꯥꯒꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯐꯤꯁꯤꯡ ꯑꯗꯨ ꯄꯂꯥꯡꯈꯣꯛꯇ ꯐꯧꯗꯣꯛꯂꯝꯂꯒ ꯆꯪꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯑꯃ ꯇꯧꯒꯗꯣꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏꯗꯣ ꯊꯣꯏꯕꯒꯤ ꯃꯃꯥ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯃꯣꯏꯕꯥ ꯈꯨꯜ ꯑꯁꯦ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤ ꯍꯥꯏꯕꯕꯨ ꯑꯃꯨꯛꯇ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣই ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯤ ꯈꯨꯜ ꯑꯁꯦ ꯑꯁꯤ ꯑꯅꯥ ꯑꯋꯥꯕ ꯇꯥꯔꯛꯀꯗꯣꯔꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯛꯏ ꯍꯥꯏꯕꯅꯦ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯄꯥꯈꯠꯇꯅ ꯀꯔꯤ ꯃꯤꯁꯤ ꯃꯤꯅꯥ ꯍꯥꯏꯕ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯥ ꯃꯣꯏꯕꯥ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯁꯤꯡꯗꯣ ꯑꯃꯨꯛ ꯅꯍꯧꯅꯅ ꯂꯥꯛꯀꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦ ꯊꯥꯗꯣꯏ ꯃꯀꯨꯕꯣꯛꯇꯣ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ ꯕꯕꯥ ꯀꯩꯅꯣ ꯊꯥꯏꯅꯗ ꯀꯩꯗꯧꯔꯝꯒꯦ ꯊꯣꯏꯕꯒꯤ ꯃꯄꯥ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯃꯈꯥ ꯇꯥꯔꯤ ꯊꯥꯏꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯁꯤꯈꯤ
ꯑꯗꯨꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯐꯖꯅ ꯃꯊꯧ ꯃꯉꯝ ꯇꯧꯕꯤꯈꯤꯗꯦ ꯍꯥꯏ꯫ ꯑꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯃꯄꯥꯟꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯀꯥꯕ ꯉꯝꯈꯤꯗꯦ ꯍꯥꯏ꯫ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕꯤ ꯑꯃꯥꯏꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯠꯇꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯦ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯃꯄꯥꯟꯗ ꯊꯣꯛꯅꯗꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏ ꯁꯥꯟꯅꯕꯤ ꯅꯨꯄꯤꯗꯨ ꯂꯩꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡꯗꯣ ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯝꯁꯤꯜꯂꯒ ꯊꯝꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯏꯕ ꯑꯃꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯁꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯈꯤꯕꯗꯨꯒ ꯈꯔ ꯃꯈꯩꯗꯤ ꯁꯨꯝ ꯆꯥꯅꯔꯛꯄ ꯉꯔꯥꯡ ꯁꯤꯗ ꯂꯥꯛꯂꯝꯕ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯅꯤ꯫ ꯃꯃꯪꯗꯁꯨ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝꯅ ꯎꯏ, ꯈꯨꯜ ꯑꯁꯦ ꯑꯋꯥꯕꯗ ꯇꯥꯒꯗꯧꯔꯦ ꯍꯥꯏꯔꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯈ꯭ꯔꯦ꯫ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ, ꯕꯕꯥ, ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯂꯥꯏꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯍꯟꯕꯗꯤ ꯌꯥꯔꯣꯏꯗꯕ꯭ꯔꯥ? ꯊꯣꯏꯕꯒꯤ ꯃꯄꯥꯅ, ꯏꯕꯦꯝꯃ, ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ꯫ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯅꯗꯤ ꯉꯝꯕ ꯊꯕꯛ ꯅꯠꯇꯦꯗꯣ꯫ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏꯕ ꯑꯃꯁꯨ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ ꯍꯥꯏꯅꯩꯗꯣ꯫ ꯕꯨꯠ ꯁꯥꯟꯅꯔꯝꯂꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯥꯏꯕꯤꯗꯣ ꯈꯨꯜ ꯑꯁꯤꯗꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯑꯃꯥꯏꯕꯤ ꯂꯩꯄꯥꯛ ꯂꯩ ꯍꯥꯏꯕꯗ ꯈꯪꯅꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏ꯫ ꯈꯪꯗ꯭ꯔꯦ ꯀꯔꯝ ꯊꯣꯛꯂꯒꯕ? ꯊꯣꯏꯕꯒꯤ ꯃꯃꯥꯅ, ꯎꯁ, ꯈꯪꯗ꯭ꯔꯦꯗ, ꯃꯪꯍꯥꯒꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯪꯗ꯭ꯔꯦ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯅ, ꯐꯔꯦ, ꯃꯁꯤꯗ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣই, ꯏꯕꯨꯡꯉꯣꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕꯣ? ꯊꯥꯗꯣꯏꯅ, ꯕꯕꯥ ꯃꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ, ꯑꯗꯨꯅ ꯊꯕꯛꯇꯣ ꯉꯁꯤꯗꯤ ꯆꯠꯍꯟꯗ꯭ꯔꯤ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯅ, ꯐꯔꯦ꯫ ꯊꯣꯏꯕꯒꯤ ꯃꯄꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯅꯤ ꯃꯃꯧꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ꯫ ꯊꯥꯗꯣꯏꯅ, ꯏꯃꯥ, ꯑꯩꯅ ꯍꯥꯏꯗꯕꯅꯤ, ꯉꯔꯥꯡ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯄꯗ ꯃꯈꯣꯏ ꯏꯅꯦ ꯆꯥꯎꯕꯤ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯏꯅꯦ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯀꯧꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ, ꯃꯁꯝꯁꯨ ꯂꯣꯏꯅ ꯃꯃꯥꯡꯗ ꯊꯥꯗꯩ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯌꯦꯡꯉꯣꯍꯣꯏ, ꯑꯃꯝꯃ ꯊꯦꯡꯕꯗ ꯅꯇꯣꯝꯇ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯒꯅꯨ, ꯉꯜꯂꯤꯉꯩ ꯀꯔꯤ ꯋꯥꯠꯂꯤ ꯌꯦꯡꯂꯒ ꯂꯩꯔꯨ, ꯃꯝꯈ꯭ꯔꯕꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯀꯅꯨ, ꯐꯤꯕꯝꯁꯦ ꯌꯥꯝꯅ ꯂꯨꯗꯣꯔꯤ, ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯑꯗꯨꯝ ꯍꯥꯏꯅ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯊꯥꯗꯣꯏꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯃꯥꯗ ꯑꯃꯨꯛ ꯍꯪꯂꯛꯏ, ꯏꯃꯥ, ꯑꯩꯈꯣꯏꯅ ꯎꯔꯤꯕꯗꯨꯕꯨ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯊꯣꯏꯕꯒꯤ ꯃꯃꯥꯅ, ꯈꯪꯗꯦ ꯑꯩꯁꯨ, ꯍꯧꯖꯤꯛ ꯅꯄꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯒꯗꯤ ꯈꯔ ꯆꯥꯅꯔꯛꯇ꯭ꯔꯣ? ꯑꯗꯨꯅ ꯑꯃꯝꯃ ꯊꯦꯡꯕꯗ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ, ꯍꯟꯗꯛꯇꯤ ꯍꯨꯏꯁꯨ ꯌꯥꯝꯅ ꯀꯞꯄꯤ, ꯐꯔꯦ ꯆꯠꯂꯣ, ꯅꯄꯥꯒꯤ ꯆꯥꯛꯇꯣ ꯊꯤꯗꯣꯛꯄꯤꯔꯨꯔꯣ, ꯅꯄꯥ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯊꯥꯗꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯁꯨ ꯃꯈꯥ ꯇꯥꯅ ꯂꯪꯆꯥꯛꯍꯧꯔꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯝꯆꯥꯗꯨ ꯗꯨꯀꯥꯟꯗ ꯂꯥꯛꯄꯅꯤ꯫ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯐꯝꯂꯤꯕꯤ ꯅꯨꯄꯤꯗꯨꯅ ꯃꯦꯝꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤ, ꯏꯆꯦ ꯃꯦꯝꯆꯥ, ꯅꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯤꯕꯣ ꯄꯥꯎꯁꯤꯕꯣ? ꯃꯦꯝꯆꯥꯅ, ꯀꯔꯤ ꯄꯥꯎꯅꯣꯅꯦ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯦ꯫ ꯗꯨꯀꯥꯟ ꯐꯝꯂꯤꯕꯤ ꯅꯨꯄꯤꯗꯨꯅ, ꯂꯩꯀꯥꯏꯁꯤꯗ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯑꯦꯅ ꯋꯥ ꯂꯥꯎꯅꯔꯤꯕꯁꯦ ꯏꯆꯦꯈꯣꯏꯕꯨ ꯀꯔꯤꯝꯇ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕ? ꯃꯦꯝꯆꯥꯅ, ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯅꯪꯅ ꯍꯥꯏꯔꯒ ꯇꯥꯔꯤꯕꯁꯤ ꯃꯉꯥꯏꯔꯦ, ꯅꯠꯇꯦ, ꯅꯨꯄꯤ ꯊꯣꯛꯑꯦ ꯍꯥꯏꯁꯤꯕꯨ? ꯅꯨꯄꯤꯗꯨꯅ, ꯍꯣ, ꯊꯣꯡꯒꯥꯜ ꯈꯨꯗꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯦꯌꯦ, ꯀꯧꯔꯨꯔꯁꯨ ꯈꯨꯝꯗꯕꯤ ꯃꯥꯅ ꯊꯣꯛꯄ ꯆꯠꯈꯤ ꯍꯥꯏꯌꯦ, ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯊꯦꯡꯅꯔꯕꯅꯤ, ꯑꯗꯨꯅ ꯏꯆꯦ, ꯗꯨꯀꯥꯟꯗ ꯂꯥꯛꯀꯦ ꯍꯥꯏꯔꯕꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯥꯛꯎꯀꯣ, ꯑꯩ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯗꯨꯀꯥꯟꯁꯦ ꯂꯣꯜꯂꯕꯅꯤ, ꯁꯦ ꯁꯤꯗ ꯂꯩꯔꯦ꯫ ꯃꯦꯝꯆꯥ ꯁꯦꯜꯗꯨ ꯄꯤꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯁꯨ ꯍꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯥꯃꯩꯕꯅ ꯃꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯔꯤ, ꯀꯗꯥꯏꯗ ꯊꯣꯛꯂꯨꯔꯤꯕꯣꯅꯦ ꯏꯃꯥ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ? ꯃꯦꯝꯆꯥꯅ, ꯑꯣ, ꯊꯥꯎꯒ ꯉꯥꯔꯤꯒ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨ ꯂꯩꯔꯨꯕꯅꯤ, ꯑꯗꯨ ꯊꯣꯏꯕꯗꯨꯕꯨ ꯅꯥꯏ ꯍꯥꯏꯅꯁꯨ ꯇꯥꯏ, ꯅꯠꯇꯦ ꯀꯌꯥꯝ ꯊꯤꯅ ꯉꯝꯗꯕ ꯑꯣꯏꯔꯖꯥꯠꯅꯣ, ꯍꯥꯏꯐꯦꯠꯇꯪ ꯍꯪꯕꯤꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯄꯥꯃꯩꯕꯅ, ꯍꯣꯏ ꯏꯃꯥ, ꯉꯁꯤꯗꯤ ꯊꯦꯡꯂꯦ, ꯍꯌꯦꯡꯅ ꯅꯣꯡꯃꯥꯏꯖꯤꯡꯅꯤ, ꯑꯗꯨꯅ ꯍꯌꯦꯡ ꯁꯨꯇꯤ ꯑꯣꯏꯔꯤꯉꯩꯁꯤꯗ ꯆꯠꯂꯨꯔꯁꯤ꯫ ꯃꯦꯝꯆꯥꯅ, ꯐꯔꯦ, ꯏꯃꯥ ꯆꯥꯛ ꯊꯥꯡꯒꯠꯂꯝꯂꯒꯦ ꯂꯥꯛꯑꯣ, ꯅꯪꯁꯨ ꯏꯔꯨ ꯃꯥꯏꯊꯅꯕ ꯇꯧꯔꯨꯔꯣ꯫ ꯃꯦꯝꯆꯥꯁꯨ ꯆꯪꯈ꯭ꯔꯤ꯫ ꯄꯥꯃꯩꯕꯁꯨ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯆꯪꯈ꯭ꯔꯤ꯫ ꯂꯨꯖꯕ ꯂꯣꯏꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯍꯥꯟꯕ ꯇꯣꯂꯣꯞ ꯐꯪꯂꯛꯑꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯁꯦꯜꯗꯨ ꯄꯤ꯫ ꯃꯦꯝꯆꯥꯅ, ꯐꯔꯦ, ꯍꯌꯦꯡ ꯃꯔꯨꯞ ꯇꯥꯕꯅꯤ, ꯅꯅꯣꯝꯆꯥ ꯈꯣꯏꯗ ꯍꯪꯒꯦ ꯇꯧꯔꯝꯕꯅꯤ, ꯍꯪꯂꯔꯣꯏ, ꯏꯆꯥꯒꯤꯁꯤꯗꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒꯦ꯫ ꯃꯦꯝꯆꯥ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯊꯕꯛꯁꯦ ꯄꯨꯡ ꯀꯌꯥꯗꯒꯤ ꯀꯌꯥ ꯐꯥꯎꯕꯅꯤ ꯍꯥꯏꯔꯤꯕꯅꯣ?
पामैबना पुंग मापलदगिना अहुम फाउबनी इमा कैदौरे मेमचाना दुकान की नने थारोनने वारी सारकपनी खुल लेकाय असिदा नुपी अमा थोए हाइदुना तमलई पामैबना कदायदगी नुपी नुइमा सुमना मी वाकिंग चटपो ओइरमगनी मेमचाना इबुंगो अहलगी वानी हिदोकप तौगनुको खरा मखैदी सुमलबनी ममागी वादो तारबोदा ममांगी थौदोक अमबु निंगसिंगलै पामैबा थबक हलकपनी लंबीदुसु ममली ममली तौरे मखोगी ममानब सुरखोगी थोंगालदा नुपी अमा लेप्तुना लैबदु उरुबदा सुरगी मसन नुपी मांदुना कौरे बेमा नंगदी सिदे कैदौरिबा लैरमलिबा नुपीदु खुमलक्ति तुमिन्ना अदुम लेपलगा लै पामैबना अमुक मखा तारै कैदौरगे नंगबु युमदगा खनरिरो चंगो चंगो नयामबदा हयंग ऐ लाकनी हाइना खरा तमुको असुमना हाइरमलगा पामैबसु लाकली अमुक अमुक तुंगहंदुना येंगी अनिरक सुना लैथोरकपदा मखोगी थोंगालदा लेप्तुना लैरंबा सुरगी मनाव नुपीनी खंदुना कौरंबा नुपी मसा अदु लैबु उरमदी अफबरोमदा खंदोकलगा अदुमक मयुम तमना लाई मसागी वरोल पुंबा तारबा तुंगदा मेमचाना पाकन हाइरी इबुंगो हयंखै अमा मथेंगमदा थोकनुको थबक हलकलबसु अतोपगिदा हाइदबिदा युम तमना लाउ पामैबदी ममागी वादुदा ngahak khanjani asumbu oiribra natragana karibu oirigaba haina khali pamaibana hoima yenglasi mina pangai haina basu oiramba yaida chakto loisilo ai salami mamana loire kanghose khara mulan khige tawbani asomdana amaiba maipaktu laigi thorum ama chatlubani makhogi khul yoromdai phura ama leiribudugi manak yausilakpada masada nuksit asaba ama khange yerekhi लाइसोन तिनसोन हाइबा अमाइबा अमा ओइबना मसिंदा लाइसोन खरे सोली अदुगा मकोक्तगी हौरगा मसा पुंबा नांथै अदुगा साइकल अदो अमुक थौबा हौरै खुंजिल यौरकपा अदुवाइनी माइबा माइपाक ममित्ता मसेम मरांग खुलगी पुखरी असौबा अमा लैरिबदुदा नुपी अमा लैबदु उरै मसिंदा सोली ओंथोकना येतख्रेदा मसी हाइरगा मसिंदा लाइवा अमुकसु सोली मिटमांगदा उरंबदु मसेम मरांग अदुमक ममी सामख्री मदुगी मतुंग माइपाक साइकल अदु थौदुना मयुम तमना लाई मियोय अमा माइपाकना चटखिबा अदु लापना येंगहौई मतांग असुवाइदा एपिसोड 3 अमुक लोइसिनजरी मथंगी एपिसोड 4 अथुबा मतमदा थागतचरकी मयाम नाइबिरमु मयाम अदुदी मथंगी वारीदा अमुक पुन्ना थेंगनरसी।